Ngarang numidang Kuki singna SABUNGKHOK KHUNOU THAMNAPOKPI SANTI KHONGBAL AMADI SANASABIDA NONGMEI AMADI BOM KAPTHARAKTUNA AKANBA MAONG LANDARAKHRE PAO Louba Changluba Paomee singda Indian Army gi Zat Regiment treated Tourakkhre Thogdok asigi matang da press na phangba pau amagi matung ina ngarang numidang pung 8:04 taba dwaida Sangran Faimol Tweetin Mapa gi jingthak Kuki khutlai paiba singna aphaba makhal ki khutlai sing sajinaduna akanba mongda tampaklomda nongmei kaptharakhe madugi matung ngai hak kanaraga Kuki singna bom kaptharaktuna makhatana akanba mongda landaba horakpadagi village volunteers singna masangak thokchanaba nongmei round khara kapki hairi ngai hak lerge stat force yo silaktuna Kuki singna nongmei kapthar liba mapham adu tamna nongmei kapkhe nongmei kapnaba adu ngai hak kanaraga hing nongyai matung fauba kapnakhe ahing nongyai matung pung 12 makhairom tarakba adwaida Zat Regiment ki masing yamlaba gari kaya siren khongduna SABUNGKHOK KHUNOU THAMNAPOKPI SANTI KHONGBAL AMADI SANASABI tamna changsilakhe adubu laibak thibadi state force singna Kuki mayokna riba adubu mateng pangbigadra hairaga maitai khul singda oina onsinduna combing operation chathaba horakhi hairi Kuki singna nongmei kaptharakhtuna attack chathaраklaga chingkhong mayada taba maitai khul singda oina central force singna onsinduna combing operation chatharakpa asi yaningde central force singna chatharak iba thong asi mafam asida maitai sing leiba ngamdanaba chatharakpa thong mali central force singna neutral oina maitai sing ngakpi senbigani haibagi thajaba leirtre haina maikai adongni miyamna pendbu wafam kya phongdorakhe Koi hojik se kari tawdina khangde tasena kana koi hojik aksana honabadana saidla butta sangmana punga motna hiksu leiri tumba chaba khangde ahal laman mayam ju mangaire mit khuding gi soina dum mipai ba hauraga kyam kini leiduna koi khangde tawrubu sagi sarkar jina yengbiri ba miyeng ji akoi mafam jiu tasena maitai natre na khalabra Kuki sin chingthak ta leiraga koi makhada sum pai kyam kini leiduino aduga koi sida thambiri ba koi ngakpi na ba thambiri ba central force sing je Kuki na nongmai kapaga kungang de la coming present toba Kuki na nongmai kapaga mafam jida laaga mafam jida oina moina irang sagatpa sugumbaji hanjanjan tawdan leire koina hanjanjan haijagrabani hanade honaju koidum haiduna lai sahi menjale hujikse koi mafam jida jik ngakpiri ne leiriba Zat Regiment ji otki matik michang makhai naiba kapakpana Kuki na kapaga maitai akoi marakta hanjanjan moina common operation tawna honaba akoi phana honaba koi ta sengha kana masi moigi maongji karino haibdu gyan tajadre ado koina hanjanjan hande haijarabani Koigi mari leinaba sarkar boiro boiro sida amtang yengjin biyu Kuki na nongmei kapa agadi moi mathak tuda chatlo mathak ta chatlaga Kuki jingdo moi kap kera pha gera moi tawningba tawrusu haiba akoi khunjida di khulaksida di nongmei ji kapsan birakano adubu masidi itak tatna dum kapsalak bineba aduga Kuki na nongmei kapa ko khudingi Zat Regiment na thanao pi sandi gongban si parengje adom moi gi huji su sandi go thanabo bidu leirangani Zat Regiment akoi si sandi go ma Zat Regiment lai akoi gi huji leiriba jaga chidagi da akoi Zat Regiment je leiba je akoi pajami yam jena supam pamjadre akoi supam pamjadre Zat Regiment je athuba matamda akoi gi leiba jaga chidagi Zat Regiment je topic ro haiba je si ai sarkar gi maige de simtang di thamjani Nakalamaromda thogdok thokphamda Pao Louba lakpa media ge team ama Zat Regiment na detain tawduna thamkhi Paomee sing aduda ID card puthokduna saktak laba phawba Zat Regiment na makhoi gi ayaba yaudana Pao Louba yaroi makhoi na haiba adu khaktamak tawgadabani natrabadi Paomee sing awaphamda tagani haina kihalaki hairi adubu lai am sauningba mana ko mi kyam setega da kogi freshman ne na samak ta jeke su lini adu samak su ai sa sakta ta matung gas lefal laga photo ka na ai gelan ram khanai moina ai kai mam gi photo copy no koi samak freshman ni kai mam gi copy no ai moina marup oi bi copy ni adu marup oi bi copy ta ai ju copy ne to kan da moi gi sipoi amana ai ngona changal laga tamka ga taw ai na kai mam ngona sa ai ngona taw tamka taw kai no hang kai maram gi no ngona tamka taw be se samak press ni adu ka do bai no na adu command do amu last moi siwo do yaw siwo do na wai sanje na ko thara amu gai ka khalure adu ga siwo do wai sanje na wai sana kan da ai khoi gi press ki oina kwai dusman ji ma ni ma masana hai ji ni aina ai di isagi duty lakpani aduga ai pau aduga ai dusman no ju laiti aduga charo gi ju duty ne ju duty aina hai